Haojare Mayam ngasi Mayam yam toina request ama tawrebako toina tawrokpa request oin paikhatsarebako Mayam ataigi request soida tawjarake saubiba yade ado Angangba aina haijaba mawongda hauba utjarake Mayam aduga Angangba se koina angang oringaida mayamgisu memory leibiramgani akhoi abokna puraga akhoi sorat kumba lohongba gumba chatpada tan packet tawraga chabado ko mayam yam nungsibane akhoi yam chale sorat kumba lohongba gumba aduga kwai lakpagi lado aduna phak sanaraga akhoi angangina khangdamnina ko sanaraga adum phak sabi meitaina adu tawraga yam yaure hujikandi kari kamai tawrino adagi kari chatnabi se idi kem khangdre Mayam kumai phiung sang yaw phangdramnina bako tan sorata kari tawri tan tawriba tan tawdriba adana sum Mayam tan angangbagi memory leibiradi sumaina sorata ka chatpa yauradi haibiro yaurongani akhoi gumbagi chahida hujikangi angangsingbude khangpontre ado aina hauduba tanse Mayam akhoi bamon dawnadi kasu aina haubana bamon dawnadi yoba ngamoy aduisu tan angangba chap manabani haubani tan angangbani na haurise Mayam ado aina tan angangbasi anira kumba haugre bako adulo yam haugeba ado ai husband di athum yam pame madi athum badum saba ngame ai ngamdeba to mana tan angangba chaninge khoi yum mapan da leibini khoi Manipuri gi chinjak se amung ningjang pok kanda chaningi dana do mana tan angangba chaninge haba kanda ina haubada anirakti sugre bako ngasigi Mayamna request rokpasiga homlak surna haujage ado Mayam yengminarasi Mado masak utpadi talle aduga yung aigi Tanngang se ani sure ma chaiba macha ani sure natra hawra baba thai sorat tapu do ningjambra asyung Mayam Haojare se maida khabe ahun rojare khabe se machani yamna nate aina haudu sang se hajarake tan ani gi chang chaktak to butang ani do ko aduga atalo se ba ko atalo budi atana hobudi kadi hauti adu healthy di atana hele Mayam aduga mathang kai haptona hajarake sina suji kai halwa hobudi sina suji do samas ani ma yale khabe ahum lobada ko samas ani yale si sang se dum lobi ro ko adu bidang sumai mix to biro fazana sumaina mix tawrigi pose loina hawbana fazana mix tawbiro aduga ai hujik sangom powder kitang hapkani bako sangom powder chamas ama hape hen hauna ba haptrasu yadi yadisu hen haupne sina ko aduga totpa matamdane ko sigi sangom hi se sisinagadaba isingna tawbudi hautabane ado sangom jisu kitang sahangadaba wamo hengadaba hadi lumbu sahangadaba ado kitang hapagane Mayam mix tawgadaba kaigino haida henjangradi amu changdo mu soidoini dana maidam logdoini sujim logdoini aduna magi better hadi mahi langbi changdo adu yenaba kitang hapaga sum otpirani ado mambage ai table lamp se thale aduga ne ko Mayam sai otlo aduga jar haijan gano bako jar haijala den habdo langi ne habdo aduga magi mahi gi sang ma lei bako ai last to charage kamaina mahi do sang do yeng biyo bako kana gumana ne ko si semingai da chini hapjan basu yaule do ide hapjala roi bako kaino da thum ani ba horen sugar syrup song semakadoi ne bako aduna sida mu chini mu hapjan sugar syrup tamu to yam thumgani bako ado aigi se yadi yare ai last lake ado sigi se titlaba matung dane amdrabada minute kun mukti adum phajana rest bibiba khunjalaga ko horen pop thoknaba pot Mayam se si marak sida aina chini cup khoi si cup macha se sima longjare khoi sugar syrup khoi chini gi mahi do semdaba chap manana ising ju lojare
ꯑꯗꯨꯒ ꯃꯁꯤꯁꯦ ꯁꯧꯍꯜꯂꯅꯤ ꯁꯧꯍꯜꯂꯒ ꯂꯩꯊꯔꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯡ ꯑꯃ ꯂꯥꯛꯀꯅꯦꯕ ꯏꯁꯤꯡꯗꯨꯒ ꯆꯤꯅꯤꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯒ ꯀꯔꯝ ꯀꯥꯟꯗ ꯃꯨꯊꯠꯀꯗꯒꯦ ꯑꯗꯨꯁꯨ ꯍꯥꯏꯖꯔꯒꯦꯕꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅꯅꯦ ꯑꯦꯂꯥꯏꯆꯤꯅꯤ ꯑꯦꯂꯥꯏꯆꯤꯁꯦ ꯄꯥꯎꯗꯔ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏꯕꯀꯣ ꯑꯗꯣ ꯇꯟ ꯑꯉꯥꯡꯕ ꯍꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯥꯔꯛꯄꯗꯀꯣ ꯑꯕꯣꯛꯈꯩꯅ ꯄꯨꯔꯛꯄ ꯁꯣꯔꯥꯠꯇꯒ ꯆꯠꯂꯨꯔꯒ ꯂꯨꯍꯣꯡꯕꯗꯒ ꯆꯠꯂꯨꯔꯒ ꯄꯨꯔꯛꯄꯗꯣ ꯈꯤꯇꯪ ꯑꯦꯂꯥꯏꯆꯤ ꯃꯔꯛꯇ ꯌꯥꯎꯔꯛꯇ꯭ꯔꯥ ꯑꯗꯨꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯈꯤꯇꯪ ꯄꯣꯞꯂꯤ ꯁꯣꯒꯥꯏꯔꯦ ꯃꯅꯨꯡꯒꯤꯁꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯌꯥꯗ꯭ꯔꯤ ꯈꯤꯇꯪ ꯂꯥꯡꯉꯤꯕ ꯑꯗꯨꯝ ꯎꯕꯗ ꯈꯪꯕꯅꯦ ꯅꯪ ꯂꯥꯎꯔꯛꯈꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒꯤ ꯃꯍꯤꯗꯣ ꯑꯗꯨꯒꯤ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗꯨꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯤꯅꯤꯗꯣ ꯈꯤꯇꯪ ꯂꯧꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯣꯕ ꯅꯞꯄꯒꯤ ꯆꯥꯡꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯈꯤꯇꯪ لاꯏꯟ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯂꯪꯒꯤ لاꯏꯟ ꯑꯃ ꯑꯩꯁꯤꯗꯣ ꯅꯞꯄꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯁꯧꯍꯟꯈꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯆꯨꯗꯤ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯅꯪꯕꯁꯦ ꯅꯪ ꯂꯥꯎꯔꯦꯗꯣ ꯑꯩꯁꯤ ꯌꯥꯔꯦ ꯇꯣ ꯅꯞꯁꯜꯂꯦꯕꯀꯣ ꯂꯥꯏꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯤ ꯃꯨꯊꯠꯂꯒ ꯁꯥꯏꯗꯇ ꯊꯝꯈ꯭ꯔꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ 20 ꯃꯤꯅꯠ ꯑꯩꯈꯣꯏꯒꯤ ꯔꯦꯁ ꯇꯧꯔꯒ ꯊꯝꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯍꯤꯁꯦ ꯑꯩꯁꯦ ꯆꯞ ꯆꯥꯗꯣꯔꯦ ꯑꯩ ꯍꯦꯟꯅ ꯍꯥꯞꯄꯔꯣꯏꯕ ꯀꯅꯥꯒꯨꯝꯕꯅ ꯍꯦꯟꯈ꯭ꯔꯗꯤ ꯃꯩꯗꯥꯗꯣ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣꯕꯀꯣ ꯑꯗꯨꯒ ꯋꯥꯠꯂꯒꯅ ꯁꯪꯒꯣꯝꯗꯣ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣ ꯑꯗꯨꯒꯅꯦ ꯏꯁꯤꯡꯅ ꯇꯧꯕꯗꯤ ꯍꯥꯎꯇꯕꯅꯤꯀꯣ ꯃꯌꯥꯝ ꯁꯪꯒꯣꯝꯅ ꯇꯧꯒꯗꯕ ꯁꯪꯒꯣꯝꯗꯨꯁꯨ ꯂꯨꯝꯕꯨ ꯁꯥꯕꯅ ꯇꯧꯒꯗꯕꯀꯣ ꯑꯩ ꯇꯟ ꯑꯉꯥꯡꯕꯁꯦ ꯀꯌꯥ ꯍꯧꯗꯦ ꯑꯅꯤꯔꯛꯇꯤ ꯍꯧꯈ꯭ꯔꯦ ꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯑꯩꯅ ꯍꯁꯕꯦꯟꯗ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯃꯥꯗꯤ ꯌꯥꯝꯅ ꯑꯊꯨꯝꯕ ꯆꯥꯕ ꯀꯜꯂꯦ ꯑꯗꯨꯅ ꯁꯤ ꯑꯩꯅ ꯍꯧꯔꯨꯕ ꯇꯟ ꯑꯅꯤꯁꯦ ꯃꯥꯅ ꯑꯗꯨꯝ ꯆꯥꯈ꯭ꯔꯗꯕꯅꯦ ꯑꯊꯨꯝꯕ ꯄꯥꯝꯕ ꯃꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯊꯨꯝꯕꯁꯨ ꯆꯥꯕ ꯌꯥꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯊꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯔꯛꯑꯦꯗꯣ ꯃꯐꯝ ꯑꯝꯇꯗ ꯇꯥꯔꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩ ꯂꯥꯁꯇꯁꯨ ꯎꯠꯂꯒꯦ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯤꯅ ꯁꯣꯞꯅꯦ ꯁꯣꯞꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯆꯥꯕꯗ ꯍꯥꯞꯄꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯦꯂꯥꯏꯆꯤꯗꯣ ꯑꯦꯂꯥꯏꯆꯤ ꯑꯃ ꯇꯛꯈꯥꯏꯔꯒ ꯁꯨꯒꯥꯏꯔꯒ ꯇꯧꯈꯤꯕ ꯃꯔꯨꯗꯣ ꯑꯗꯨ ꯈꯤꯇꯪ ꯑꯃꯒ ꯃꯔꯨꯗꯣ ꯁꯨꯒꯥꯏꯈꯤꯗꯅꯀꯣ ꯑꯗꯨꯏꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯁꯣꯞꯁꯤꯁꯨ ꯈꯤꯇꯪ ꯀ꯭ꯔꯁ ꯇꯧꯔꯒ ꯍꯥꯞꯄ ꯌꯥꯏꯕ ꯑꯗꯣ ꯃꯇꯨꯝ ꯌꯥꯎꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯁꯤꯁꯦ ꯍꯥꯞꯄꯅꯦ ꯉꯁꯥꯏ ꯁꯨꯒꯥꯏꯈꯤꯕꯗꯣ ꯑꯩꯅ ꯑꯗꯨꯒ ꯄꯥꯎꯗꯔ ꯑꯣꯏꯅ ꯂꯩꯔꯁꯨ ꯃꯌꯥꯝ ꯄꯥꯎꯗꯔ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯨ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯃꯤꯛꯁ ꯇꯧꯔꯤꯈꯩ ꯐꯩ ꯄꯨꯔꯥ ꯌꯥꯔꯦ ꯑꯩꯒꯤꯁꯦ ꯃꯍꯤꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯂꯣꯏꯅ ꯑꯩꯅ ꯍꯥꯞꯀꯗꯕ ꯄꯣꯠ ꯆꯥꯡꯁꯨ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯇꯥꯎꯕ ꯍꯧꯔꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜꯅꯤꯀꯣ ꯑꯗꯣ ꯕꯥꯃꯣꯟꯒꯨꯝꯕꯅꯗꯤ ꯘꯤ ꯇꯧꯕꯅꯦ ꯑꯗꯣ ꯘꯤꯅ ꯇꯧꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅꯗꯤ ꯍꯥꯎꯋꯤ ꯑꯗꯨ ꯌꯥꯝ ꯔꯤꯆ ꯑꯣꯏꯔꯅꯤ ꯃꯔꯦꯛ ꯊꯣꯛꯑꯅꯤꯀꯣ ꯑꯗꯨꯒꯤ ꯑꯩ ꯔꯤꯐꯥꯏꯟꯁꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯇꯥꯎꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯍꯥꯏꯗꯤ ꯂꯦꯚꯦꯜ ꯃꯥꯟꯅꯕꯁꯦ ꯁꯤꯗ ꯇꯥꯎꯕꯤꯕ ꯑꯩ ꯉꯁꯥꯏꯒꯤ ꯃꯍꯤꯒꯤ ꯆꯥꯡꯗꯣ ꯁꯨꯃꯥꯏꯅ ꯍꯩꯊꯕꯗꯅꯦꯀꯣ ꯃꯌꯥꯝ ꯇꯠꯇ꯭ꯔꯗꯤ ꯌꯥꯔꯕꯅꯦ ꯇꯠꯇ꯭ꯔꯤꯁꯨꯕ꯭ꯔꯥ ꯑꯗꯨꯒ ꯐ꯭ꯔꯥꯏꯡ ꯄꯦꯟꯗ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯆꯞ ಚಾನ ꯃꯨꯟꯕꯒꯤ ꯆꯥꯡꯁꯦ ꯃꯥꯟꯅꯅꯦꯕ ꯑꯗꯣ ꯈꯥꯡꯗ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯠꯊꯔꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯒ ꯍꯩꯕ ꯃꯇꯝꯗ ꯃꯐꯝ ꯑꯃꯠꯇꯗ ꯐꯖꯅ ꯍꯩꯕꯤꯒꯗꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯁꯦꯞꯁꯤꯗ ꯊꯤꯈꯤꯕꯅꯦꯕꯀꯣ ꯖꯔ ꯂꯥꯎꯆꯥ ꯍꯩꯊꯒꯗꯕ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯑꯗꯨꯝ ꯊꯤꯔꯦ ꯔꯥꯎꯟꯗꯣ ꯑꯗꯣ ꯑꯩꯁꯦ ꯁꯥꯏꯗꯇ ꯆꯠꯈ꯭ꯔꯦ ꯁꯤꯅ ꯊꯤꯔꯗꯧꯅꯤ ꯌꯦꯡꯉꯣ ꯑꯗꯨꯒꯅꯦ ꯃꯌꯥꯝꯀꯣ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯗꯤꯞ ꯐ꯭ꯔꯥꯏ ꯅꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯁꯦꯂꯣ ꯐ꯭ꯔꯥꯏ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯂꯩꯁꯦ ꯁꯨꯃꯥꯏꯅ ꯊꯥꯎꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕ ꯄꯨꯔꯥ ꯗꯤꯞ ꯐ꯭ꯔꯥꯏ ꯑꯣꯏꯔꯗꯤ ꯃꯥꯁꯦ ꯄꯣꯝꯈꯠꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯤ ꯇꯥꯎꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯔ ꯂꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯄꯥꯟꯁꯦ ꯕ꯭ꯔꯥꯎꯟ ꯆꯪꯉꯛꯀꯅꯦꯕ ꯑꯗꯨꯀꯥꯟꯗ ꯃꯈꯥꯁꯦ ꯃꯨꯜꯂꯦ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯁꯦ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯒꯗꯕꯀꯣ ꯑꯗꯣ ꯁꯤ ꯉꯁꯥꯏ ꯑꯩꯅ ꯍꯩꯕꯗ ꯐꯖꯅ ꯍꯩꯈꯤꯗꯕꯒꯤ ꯃꯥꯁꯦ ꯄꯣꯝꯈꯠꯂꯒ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯣꯟꯊꯣꯛꯑꯦ ꯃꯩꯗꯣ ꯈꯤꯇꯪ ꯍꯦꯟꯖꯟꯕ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯟꯅ ꯀꯥꯁꯜꯂꯛꯏꯁꯦ ꯑꯗꯨ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯕꯤꯌꯨꯀꯣ ꯑꯗꯨꯒꯅꯦ ꯇꯥꯎꯕ ꯃꯇꯝꯗ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯍꯥꯏꯗꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯊꯝꯕꯤꯒꯗꯕ ꯃꯩꯗꯣ ꯌꯥꯝ ꯂꯩꯈꯠꯄꯤꯔꯣꯏꯗꯕ ꯑꯩꯁꯦ ꯃꯨꯜꯂꯦ ꯑꯗꯨꯒ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯤꯅꯤ ꯃꯍꯤ ꯁꯦꯝꯈꯤꯕꯗꯣ ꯁꯨꯒꯔ ꯁꯤꯔꯞꯇꯣ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯗ ꯀꯣ ꯑꯗꯣ ꯁꯨꯒꯔ ꯁꯤꯔꯞꯁꯤꯁꯨꯅꯦ ꯑꯌꯤꯡꯕ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯁꯥꯒꯗꯕ ꯂꯨꯝꯕꯨ ꯍꯥꯏꯗꯤ ꯂꯨꯝꯕꯨꯗꯩꯁꯨ ꯈꯤꯇꯪ ꯍꯦꯟꯕꯀꯣ
ꯑꯗꯨꯃꯥꯏꯅ ꯁꯥꯔꯒ ꯃꯥꯒꯤ ꯃꯍꯤꯁꯦ ꯃꯅꯨꯡꯁꯤꯗ ꯆꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯎꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯇꯤꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄꯒꯤ ꯊꯣꯠ ꯂꯥꯎꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯌꯨ ꯃꯤꯅꯤꯠ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯍꯥꯏꯗꯕꯤꯗꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯒꯤ ꯁꯣꯏꯗꯕꯤ ꯑꯗꯨꯒ ꯁꯤꯃꯗꯤꯅꯦ ꯄꯨꯔꯥ ꯑꯆꯧꯕ ꯑꯃ ꯍꯧꯖꯤꯜꯂꯒꯦ ꯉꯁꯥꯏꯒꯤꯗꯨꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯩꯅꯦꯕꯀꯣ ꯑꯩꯅ ꯃꯆꯥ ꯑꯅꯤꯒꯤ ꯆꯥꯡꯗ ꯁꯨꯝ ꯍꯧꯕꯅꯦ ꯄꯨꯂꯞꯅ ꯁꯤꯅ ꯄꯥꯛꯅ ꯇꯟꯉꯥꯡ ꯑꯆꯧꯕ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯁꯥꯏꯗꯁꯦ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯦ ꯁꯤ ꯃꯈꯥꯁꯦ ꯃꯨꯜꯂꯕꯅꯦ ꯑꯗꯨꯅ ꯑꯩ ꯁꯤꯁꯦ ꯑꯣꯟꯊꯣꯛꯄꯤꯔꯅꯤ ꯁꯨꯃꯥꯏꯅ ꯐ꯭ꯂꯤꯞ ꯇꯧꯕꯤꯔꯅꯤ ꯁꯤꯅ ꯄꯨꯔꯥ ꯆꯥꯎꯔꯦ ꯃꯁꯛꯁꯨ ꯐꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟꯒꯤ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅ ꯍꯥꯎꯕꯗꯤ ꯉꯝꯄꯣꯠꯇꯦꯀꯣ ꯃꯣꯏꯗꯤ ꯄꯨꯔꯥ ꯑꯦꯛꯁꯄꯥꯔꯠꯅꯦ ꯑꯩꯅ ꯁꯨꯝ ꯇꯧꯔꯤꯁꯤꯅ ꯆꯥꯅꯤꯡꯕꯒꯤ ꯁꯨꯝ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦꯍꯦ ꯑꯣꯏꯗꯤ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯆꯥ ꯑꯍꯨꯝꯗꯣ ꯂꯧꯊꯣꯛꯑꯦ ꯀꯩꯒꯤꯅꯣꯗ ꯑꯃꯗꯣ ꯑꯃꯨꯛ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯁꯤꯗ ꯂꯨꯞꯁꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯆꯜꯂꯔꯣꯏꯕꯀꯣ ꯁꯤ ꯑꯍꯨꯝꯁꯦ ꯊꯣꯠꯂꯦꯕꯀꯣ ꯊꯣꯠ ꯂꯥꯎꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯨꯂꯞꯅ ꯑꯩ ꯁꯦꯒꯥꯏꯔꯒꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯆꯧꯕꯁꯦ ꯑꯃꯨꯛ ꯁꯤꯗ ꯂꯨꯞꯁꯜꯂꯅꯤ ꯑꯩꯅ ꯁꯨꯒꯔ ꯁꯤꯔꯞꯁꯤꯁꯨ ꯌꯥꯝ ꯁꯦꯝꯗꯕ ꯍꯥꯏꯗꯤ ꯇꯟꯗꯣ ꯌꯥꯝ ꯍꯧꯔꯣꯏꯗꯕꯅꯤ ꯑꯅꯤ ꯈꯛꯇꯪ ꯍꯧꯕꯅꯦꯕ ꯑꯩ ꯍꯧꯔꯤꯁꯦ ꯑꯃꯁꯤꯗꯤ ꯃꯆꯥ ꯃꯆꯥꯅꯤ ꯑꯃꯒꯤ ꯆꯥꯡꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯊꯝꯕꯤꯔꯅꯤ ꯁꯤꯁꯨ ꯊꯣꯠ ꯂꯥꯎꯕ ꯊꯝꯕꯤꯔꯝꯅꯤ ꯑꯗꯨꯒ ꯑꯩ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯉꯥꯏꯍꯥꯛ ꯊꯝꯃꯦ ꯁꯤꯃꯁꯨ ꯂꯣꯏꯔꯦ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯊꯣꯠ ꯂꯥꯎꯔꯦ ꯈꯤꯇꯪ ꯀꯨꯏꯅ ꯊꯝꯃꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯣꯠ ꯂꯥꯎꯅꯤ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯊꯨꯅ ꯎꯠꯅꯤꯡꯕꯒꯤ ꯁꯦꯝꯅꯤꯡꯕꯒꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯊꯝꯈꯤꯒꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯃꯍꯤꯁꯦ ꯐꯖꯅꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯩꯖꯤꯟꯕꯤꯔꯦ ꯊꯣꯠꯄꯁꯨ ꯑꯣꯏꯅꯕ ꯃꯅꯨꯡ ꯌꯧꯅꯐꯖꯅ ꯆꯪꯅꯕ ꯑꯗꯨꯒ ꯆꯥꯕ ꯀꯥꯟꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯐꯖꯅ ꯆꯤꯊꯣꯛꯄꯤꯔꯒ ꯐꯖꯅ ꯂꯧꯊꯣꯛꯑꯒ ꯆꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯃꯆꯥ ꯑꯃꯈꯛꯇꯪ ꯁꯨꯝ ꯁꯦꯒꯥꯏꯔꯒ ꯎꯠꯂꯛꯀꯦ ꯇꯣ ꯃꯌꯥꯝꯗꯣ ꯄꯨꯔꯥ ꯇꯟꯉꯥꯡ ꯑꯣꯜꯂꯕꯅꯦ ꯃꯌꯥꯝꯅ ꯍꯥꯏꯕꯒꯤ ꯑꯩ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯔꯤꯀ꯭ꯋꯦꯁꯁꯨ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯈꯨꯔꯨꯝꯖꯔꯤ